Hello everyone, I am SHINDAMKON. I'm NAWA SHINDAMKON Pre-Primary Teachers Training Institute asida yauzaba 14 base ki training amani. Training asi 6 months khaktagi course oizai. Akoina training asi yauzabadagi hana khangamdaba knowledge kaya ama gain tawba ngamme. Akoina pre-primary haraga rhymes ka tamjaba nate mafam asida subject drama thoi tamjai. Subject sing adudi English, Manipuri, Hindi, rhymes, psychology, drawing, art and craft, method of teaching, storytelling, yoga, computer na jingba sing asini. Akoina mafam asida 6 months ki course asi loraga 1 month intern pubugi khudong chaba adu mafam asida fangjai. Institute asida masagi preschool lezabana maram oiraga koina angang sing karamna loinagani haibagi practice tawbagi khudong chaba kaya amasu fangi. Masida natana aikhoigi oja singna teaching aid sema tawkramna semgani haibado mafam sigi oja singna phajana takpi tambi teaching aid habade chart paper flashcard lesson plan matawkramna semgani haibado khoigi lariba oja sing sina phajana takpi tambiraga koina adugi rules to follow tawraga 6 months ki course training se loiba matamda 1 month ki intern jangma matamda koina simjakhiba singdo puthoga ang singda takma matamda hena moida haiba laiba nungaiba habdo ohel training sibu yawningba lamla paijnaw singisu hostel laibagi khudong chaba pijai relief camp da laiba ijnaw singisu mafam asida khudong chaba kaya ma pijai mafam asida isamaksu 6 months ki course tawjaraga hojiti leriba member singsina appoint tawbiraga mafam sida oja oina lausinbire NAWA SHINDAMKON asida training asi yarabadi sumso soidena job opportunity phangbugi chance yamda lai ozagi sinphambu pamjaba ijnaw singna ngasi ba lesson biratuna admission tawbagi khudong chaba pijari